Relief camp tagi mangkiba angang singsamai thongkhongda sina bora khaw manungdagi fangle angang hatpani haiba relief camp ta leminaba ama fare more dagi lanjena raklaga akampa ta hangba relief camp ta changjafam lawduna leibi angang Nupimacha ama sina fangkhre mihat aduda chenabani haiba relief camp aduda leminaba makhura thokpa ama police na fare mihatpa adu miyamda sinarakadabani haiba demand tawroduna ngasi numit yungba thwaida idilbung station da miyamna protest tawkhre miyam adu tangkhainana bahotnabada police na tear gas cell camarum kapki tungda irang adu laksen bangamki leikhidраbi Nupimacha adu more ward number 9 dagini irang asina maram oiraga Nupimacha adugi imung manung punna akampita leiba Ideal Girls College ta hangba relief camp ta sangjafam lawduna leirakibani leikhidраbi Nupimacha Eastern Ideal High School da class KG khaktamak tamli hairi paw magi matung ina ngarang numidang waramdagi mahak thiba khangdana leirakpani imung manung amadi relief camp ta leiba miyoi singna lekai miyam galonana akampat ki akoibada thi humbagi thabak chathaki miyamna relief camp adugi manakta leiba pukri singda fawo kumduna thibagi thabak chathaki hairi imung manung nasu irilbung police station da missing report ama file tawki matung tarakpada Imphal East amadi Imphal West District Police ki SP amadi makok thongba officer singna lusingduna mafam kayada pak sana thi humbagi thabak chathaki police na satharakpa investigation gi saruk ama oina laikai adu da panba CCTV camera gi footage phawa yengbagi thabak chathaki CCTV footage ta Srojampura gi lanjelaktuna akampat ki relief camp adumakta da laiba miyoi ama chingnabadagi irilbung police na wahang pahang chathaki police na miyoi adu wahang pahang chathabada Nupimacha adu mahakna hatoklaba matung singjamagi thong makhada hundoklamle haiba khangba ngamlakhibani hairi Imphal East District Police personnel singna singjamai thong makhongdagi Nupimacha adugi thawai yaudraba hakchang bora khaw amada haplaga leiramba thengnaki hakchang adu lokhalaba matung Jenims ki morgue ta thamkhre Ukhrul maikaida irang kangkhalakli haukiba pung kunga marida mafam anida akanba muongda nomai kapnakhre Tangkhul nupi mera paibi singna AR personnel singilambi Mahadevada thatkhre matam khara lepraba matungda Ukhrul district ki Litan police station of konba tongan ba mafam singda tangkhul volunteer amadi kuki khulai paibi singi mathakta khud thoknabagi thodok thokre Easter Sunday gi lai khuromba loiraba matungda ngarang numidang wairam pung 6 rom tabada Litan police station of konba mungkot chepu sangkai sikibung sarai khong amadi thawai khul gi tongan ba mafam singda nakal ani akanba muongda khud thoknaba haurakhi tongan ba mafam singda ahing chupa khud thoknakiba thodok aduda asok apan yawagi paudi fangba laite ngasi ayuksu makha tana nakal ani gi marakta afaba makhal gi nomai sisinaduna khud thokrakhi State amadi Central Security Force na fanakana hotnarabasu nakal ani adu khud thoknabadu thingba ngamkhide tangkhul amadi kuki khulgi machinda furup animak ki nupi kya thoraktuna makhoi gi lamda Central Force sangba yaroi haina athingba thamnakhi amaromda district asigi Litan police station konba sina kaithel da su nomai round kyamarum kapagi makhol takraba matung ngasi ayuk pung 10 adwaidagi nungthil pung ama fawwa kuki khulai paiba amadi tangkhul volunteer singi marakta akanba moongda khuthoknaki hojik fawbagi oina nakal animakta asok apan yawbagi paw fangba leitri press na fangba paw amana hai Ukhrul gi tangkhulna khundaba thawai amadi sarka phung village tamna ngarang numidang wairam pung 3 minute kunrom tabadagi nongmai round kyamarum kapsilakpaga loinana drone kaya paisilakpa thengnakhi sarka phung khuldagi sapmanabam ongda nongmai round kyamarum kapsilakhi khunja singna phongdorakpagi matung ina kuki singna khundariba sangkai village tagi thawai khul tamna nongmai kaplakpani hairi numidang pung 10 rom tabada su nongmai kapsilakpadagi thawai khulgi volunteer singna handuna nongmai round kya kapki ngahak kanaraga nakal anigi marakta leptana nomai kapnabagi thodok thokhi Central Security Force matik chana lerabasu Ukhrul district ki tongan ba mafam singda nomai kapnabagi thodok ase thingba ngamdabagi phibamda leire hairi amaromda mungko chepu thawai kuki amadi sangkai village da nomai kapagi thodok asigi matangda awangba thaki inquiry committee semduna thigat hangadabani haina kuki CSO working committee Ukhrul thadorakpa cherol amana hairi cherol asina hai ngarang numidang waram pung 6 tabadagi mongko chepu thawai kuki amadi sangkai village ta tangkhul khulai paibasingna nongmai kapsilakpaga loinana ngasi su sangkai amadi thawai kuki village tamna nongmai round kyamarum kapsilakhi haire MU red zone lauthokle yek na ipani irol na imani imagi machinda fibul namkiba I-Glam Miss and Mr Manipur gi just organizer Changjarakadbni KCPMC
Manipur University MU Kanchipur gi mathakta senja thumjaga mari leinaba wakat kya sing lakpadagi Kanglipa Communist Party Military Council KCP MC Progressive ki Research and Analysis Wing Rona kupna thizilubada hariba awangba thaki mahiloi sanga sida corruption na thumatlaba senjaba terrorist singi achoba sendan from amu oina leramba party na chapchana khangba ngamle hairi lona thingkraba lalholup KCP MC Progressive ki Information and Publicity Secretary Mahai Khomba Maitainya Khutnik Piduna Thadorakpa Cherol Amana Hai Masina Maram Oiraga Manipur University gi Hauzik Vice Chancellor Oiriba Naurem Local Laifam Khagem Pariningombam Leirak Amadi BC gi Marumda Power Exercise Tauriba Thabak Hapigani Haiduna Selyam Khomgatluba Hidam Ajit Maitai Laifam Sekta Awang Laikat MU gi Registrar gi Puriba Premjit Maitai Haiba Myoi Ahum Asi Numit Nini Faubugi Manungda Party da Sangjarakna Ba Matam Piduna Dilute Atmosphere Oiraba MU dagi senjava singasibu party na fruitful oiba punishment PG fawba Manipur University gi mathakta red zone laukthokuna athingba thamjila haiba wafamsu KCP MC Progressive na lebak miyamda laukthorakli Manipur University gi thabak sangbada MTS ki oina lupa lakh 35 candidate amamamdagi khungalamki assistant professor gi oina lupa lakh 30 dagi 10 fawba candidate amamamdagi lokhatlambagi fact finding report ro department ta leire ningsingba yai hana BC oiramba pandegi matamda irang thokibadagi MU na lohogdaba thabak singi khudong chaba khudingmaksu haujiki BC Naurem Lokendro Maite Laifam Khagempali ningombam leirakna phanglamle Lokendro asi athuba matamgi manungda MU thadokragani haibasu khangbangambada natana mahakna khungkatkhiba apunba amount charakna Lupa crore nifudagi yankai fawbo oiri BC amadi mahaki marumda senja thumja chathabada chenariba miyosing asiki matungda masung taraba gang mafia terrorist group kharana ngaklo piduna ngakchau thekpagi thawong kya chatharamle haibasu khangle cherolasina hai KCP MC Progressive na lebak miyamda maru oina khanganjaningbadi tungi yumbiral samgalakadawriba Mahaisang singda thabak changbada senja thumja chathaduna sangha panga mari mata gang mafia terrorist group semnaba Mahairoi organization manba singamadi senjaba senjau faiba makogi imung manungi miyoi singkhaktamaki oina thabak phanglakpa taragadi nomugi suraga laik laisu tamhaliba lairaba masamasu singdagi hope asi adumak khunai asidagi nomugi marai chaitharaktuna lairaba masa singna kham thengna lairaba tahawba oiragani Asigumba corruption gi saithengna ngasidi gyan loksing leiraba mahairoi kayada lairik tamluraga kai kana doino senjau puthoktrabadi lairik hairasu upai leitre habasi ngasigi nongna inkhalakliba tungi rumbirel singna achauba ninghanaba ama poktuna masana masabu betray tawjarakani adubu KCP MC Progressive nadi senjau paijadaba mahairoi singidamak chingjau gum leptuna corruption gi mayol soidatuna Maru Pukta Nana Bohotnatuna Lakli, Makata na Hona Kigani Haiba Wafam Su, Laraba Mairo Singda, Ikopuna, KCP MC Progressive na Lautokcheri, Zero Lasina Makata na Hai Haukiba April Tang Mari, Tang Janumiki, Numidang Pung Nipanga Minitaraganito Taba Matamda, Manipur University, Campus Manungda, Midmai Singna Boina, Bompokai Hankibadu, KCP MC Progressive Ki, Operation Taliban, OT Saruk Amagi Manungjana, Tangai Fadana Pokai Hankibani. Bom pokai hankibaduda misi mina yahandanaba KCP MC Progressive ki chairman Comrade Singkhai Khuman Allies takhel ekena akanba order pirakpadagi asoi angam thoan khidabani Manipur University ki campus manungda bom pokai hankibagi maram party na leibak miyam amadi Manipur University da leiriba kudingmakta khanganjari madudi mahiloisang habasi miyoi bai khoi gi anisuba yumni hairi Chief Minister Khemchan Bhairota Imphal da halakhe PM amasung Home Minister na Manipurda ahenba mityeng thamli Khemchan Chief Minister Yumnam Khemchan MLA Nipan ga loinana Jiribamda saukhat hauranga mari leinana development ki project sing jatra hunba tongan ba community gi miyoi sing unaduna santi hanjinana ba mifam pangthoktuna amasung Assam gi Barak Valley da chatuna BJP mirep ki damak vote khomraba matung ngasi ayuk pung 9 makhairom tabada Bairota amukhana Imphal tamna halakre Hanadi program asi loiraba matung helicopter da Imphal da halakani haina thaurang tawrambani ngasi Jiribamdagi Bairota Imphal tamna halakhibagi lambida None district ki manung chana leiba nungba kendra duki MLA Dipu Kangma yaungna miyamna mahaku taramna okpagi thoram ama pangthokhi
थौरम अदुगा मरी लेना चीफ मिनिस्टर युमनाम खेमचाना फोंदोखिबदा सेंटर हौजिक लेरिबा प्राइम मिनिस्टर नरेंद्र मोदी लुसिंगबा सरकार असिना मणिपुर अमसुंग नॉर्थ ईस्ट रीजन असि नुशीना अमदी अहेनबा मियेंग कया येंगदुना चौखत थौरांगी थबक कया पाइखतली सेंटर बीजेपी की लुसिंगबा अटल बिहारी वाजपेयी प्राइम मिनिस्टर ओइरिंगै मतमदा नॉर्थ ईस्ट खक्तगी ओइना चौखत थौरांगी थबकसिंग पाइखतनबा डोनर मिनिस्ट्री हाइबा अमा लिंगदुना चौखत थौरांगी थबकसिंग खुमांग चौसिना पाइखतुना लाखिबनी मणिपुर की ओइनासु चौखत थौरांगी थबकसिंग असि हेना खुमांग चौखतनबा हाना लुक ईस्ट पॉलिसी हाइना लेरंबा अदु प्राइम मिनिस्टर नरेंद्र मोदी की मियेंग मखादा एक ईस्ट पॉलिसी हाइना ओंथोक्तुना ट्रांस एशियन हाईवे सेंबा यावना डेवलपमेंट की ओइबा थबक थौरम क्या पाइखतली प्राइम मिनिस्टर अमसुंग यूनियन होम मिनिस्टर की माइकैदगी मणिपुर यावना नॉर्थ ईस्ट रीजन दा अहेनबा मियेंग येंगदुना चौखत थौरांगी थबकसिंग पाइखतपदा मतेंग पांगनी हाइना थाजबा पिरकपा कयासु लैख्रबनी हाइखि ngasi थौरम अदुदा चीफ मिनिस्टर गा लोइना लाखिबा एमएलए निपान अदुसु मियामना हराव तयामना ओखि जेनिम्सता मौनहा अमा सिखिबगी इरांग थोखरे ए ब्लॉक अकाय अतोय थोखरे मियोय निपान फाजिनखरे ngarang numidang athengbada pung 12 makhairom taba matamda porompat laiba Jenims Hospital da maunaha ama angang unabada sikhiba thogdoka mari lenana khoishaunarba miyamna Jenims ki A block da thomjinduna pochai kaya thuga yakhai tawduna amang ata thoankhre thogdoka duga mari lenana police na miyoi nipan phajankhre makhata na ngasi ayuk victim family amasung Jenims ki authority ga wari sanakhre adubu yasinaba purakpa ngamkhidre hairi laikhidraba nupi adugi mamingna pebam matauleibi chahi kuntaruk mapuroiba pebam dineshwar kawi thogdok thofam dagi phangba pawgi matung ina pebam matauleibi asi tha asigi anida Jenims ta delivery gi damak pukhalakhi bani loinana tang mari da angang nupa masa ama pokhi loinana angang unaraba matung water leiringai da mahaki haksang gi fibam asi ka hena soksilakpadagi ICU da pusinduna laikanakhi adubu ngarang numidang pung 13 makhairom tabada laikanaba ngamdana laikhidabani laikhidraba manitombi masanupi ani su leihori thogdogaduga mari leinana khosaunarba miyamna Jenims ki A block da thomjinduna akanba moongda protest tawkhi loinana A block ki thong thonau yauna table sakri kaya thuga yekhaiduna amang ata thoanki irang adu chauk thorakpadagi police na tear gas amasung rubber bullet kaptuna protesters sing adu tankhaiduna irang adu laksinki loinana police ki maikaidagi thogdok aduga mari leinana miyoi nipan phajankhre makha tana ngasi thogdok aduga mari leinana Jenims ki authority ki maikaidagi victim family ki imung manung sing unaduna wari sanakhre victim family ki maikaidagi di doctor na section dabadagi matauleibi laikhidabani maram aduna chenariba singi mathakta matik saba action lokhat kadabani amasung phajan khiba sing adu condition amata yaudana thadokadabani haina davi tawkhi adubu wari sanakhiba aduda yasinaba amata purakpa ngamkhidre asiba haksang hojik Jenims ki mokta lairi None district lamgi chay navagi matang da wathok south thorakpadagi district magistrate na athingba hukum thamkhre None district ki manung sanba khopum valley area da laiba guitang village da lamgi matang da chay nava tholokpadagi ngasi ayuk angan ba pung mangarom tabadagi hauna district magistrate na athingba hukum thamkhre haiba order asi makataba order ama thoktriba phawba chatnagani hairi thogdok asigi matang da press na phangba pawgi source amagi matung inadi guitang khulgi chairman gaini pau rima maina khulgi lamgi saruk ama public land oina lauthokna bohna bada liangmai sagai amana ayetpa pirakpadagi wathok asi sauthorakhi bani thogdok asiga mari leinana mamang da su premila kamai chahi 19 kaubi nupi ama makhongda nomaina kapagi thogdok phawba laikhrabani riyamai sagai na hairibana nupi adu khulgi chief gaini pau riyamai amasung mahakaloina bamiyoi singna neklaga purakpa miyoi anina kaphan khibani haina phongdokpa laikhrabani masina maram oiraga hojik khul aduda tensal wangna lainabadagi ngasi ayuk pung 5 rom tabadagi hauna district magistrate Vidya Mari Sridhar IAS na Khopum subdivision area da Bharatiya Nyay Sanhitya BNS 2023 gi makada athingba hukum adu thamkhibani hariba order asigi matung ina mafam adu da mi manga amasung masidagi hena punba yaroi mi siba yaba khuchu khulai sing puthok pusin tawba yaroi loinana rally procession banamasung strike na singba sing mangjong na district administration gi ayaba lodana pangthokpa yaroi masiga loinana jaga sing adu da miyam amasung gari na chingba chathok chasin tawbada athingba thamkhre adum oinamak security force government official duty dharma karma ga mari leinaba singi oinadi komthokani karigumba hariba order asigi mayokta kanagumba singna thabak torokpa tarabadi law gi mari leinaba provision singi makhada akanba action lokhatkani hairi
कोर्टना बेल पीख्रबा कुकी अनि NSA दा अमुक हना डिटेन तौख्रे मोरेदा थोकिबा इरांग अमगा मरी लेनना पुलिसना फादुना जेल दा लेरखिबा मोरे यूथ क्लब की फॉर्मर प्रेसिडेंट फिलिप खाइखोलाल खोंगसाई अमसुंग के मोलसांग विलेज तगी चिप हेनखोलांग माते अनि गुवाहाटी हाई कोर्ट ना बेल पीख्रबसु मणिपुर सरकार की माइकैदगी मियोय अनि अदुबु थादोकपगी महुत्ता NSA दा डिटेन तौदुना थमले हाइना कुकी ऑर्गेनाइजेशन फॉर ह्यूमन राइट ट्रस्ट कोहर की माइकैदगी यामना कना यानिंगदब फोंदोरक्ली ऑर्गेनाइजेशन असिगी माइकैदगी फोंदोरक्लीबना मणिपुर सरकार न सथरिबा थवंग असिना गुवाहाटी हाई कोर्ट की बेल की ऑर्डर अदु करिमता इकाई खुमनद्रे हाई कोर्ट असिगी जस्टिस प्रंजाल दास अमसुंग अरुण देव चौधरी अनिगी डिवीजन बेंच ना मियोय अनि असि क्रिमिनल अपील केस का मरी लेनना ममांग था मार्च 15 दा बेल पीखिबनी अदुमपु कोर्ट ना बेल पीख्रबा मियोय अनि असि हौखिबा अप्रैल 3 दा NSA की मखादा टेक्नोपॉल डिस्ट्रिक्ट मजिस्ट्रेट ना अप्रैल 3 दा NSA की मखादा मखाताना डिटेन तौनबा ऑर्डर इशू तौखी हाइना पेंदबा फोंदुकलदना हौखिबा चही 2003 मे 3 थोलखिबा कांगलुप की इरांग असिना मरम ओइरगा सरकारना कुकीजो कम्युनिटी की मियोय कयाबु अतमदना टारगेट तौई हाइना पेंदबा फोंदोरक्ली CM की थवोंग दा पाउमिसिंग पेनाखिद्रे थासी की मरीदा जिरीबाम अमसुंग कसार डिस्ट्रिक्ट की बराक भेली दा खोंगचत पांगथोकिबा चीफ मिनिस्टर युमनाम खेमसान बायरो तंगसी नुंगथिल पुंग 3 मिनिट 10 ताबा मतमदा इम्फाल दा थुंगलखरे चीफ मिनिस्टर ने इम्फाल दा हेक थुंगलबगा महाकना चलुबा खोंगचत अदुगा मरी लेनना प्रेस ब्रीफिंग अमा पांगथोकनबा DIPR की खुथांग दा लमदम असिदा लेरिबा पाउमिसिंग अमदी मपान की मीडिया सिंग दा इनवाइट तौखी लोइनना इनवाइटेशन अदुगी मतुंग इना पाउमिसिंग प्रेस ब्रीफिंग अदुगी दमक लाकनबा हौरकपदा मरम अमता पीदना प्रोग्राम अदु कैंसल तौखिबदगी पाउमिसिंग मै हौना साउनख्रे चीफ मिनिस्टर ना पाउमिसिंग दा सथकिबा थवंग अदुबुसु यामना कना यानिंगदबा फोंदोखरे ट्रम्प ना हयेंग फावगी मनुंगदा स्ट्रेट ऑफ हॉर्मस हांगदोकनाबा ईरान दा खंगनख्रे US प्रेसिडेंट डोनाल्ड ट्रम्प ना हयेंग नुमिदांग वायरम फावगी मनुंगदा स्ट्रेट ऑफ हॉर्मस हांगदोकनाबा ईरान दा अकनबा वाफम थमख्रे करिगुंबा मतम असि फावगी मनुंगदा यामना मरु ओइबा इसिंग लंबी असि हांगदोकतबा तारबदी ईरान की पावर प्लांट थोंग अमदी अतै इंफ्रास्ट्रक्चर सिंगदा ख्वाइदगी कनबा मओंगदा एटेक चथरगनी हाइना फोंदोखी सोशल मीडिया दा थागलकपा वारोल अमदा ट्रम्प ना हाय लेबापोपा नुमित की नुमिदांग वरम फावदा स्ट्रेट ऑफ हॉर्मस हांगदोकदबनी वाफम असि थौसादबा थोकलबदी ख्वाइदगी कनबा मओंगदा नोंथक्तगी एटेक चथनबा सेम सारे ईरान अदि ट्रम्प की वाफम असि थोइदोकना लुमना लौदबगा लोइनना मरु ओइबा इसिंग लंबी थिंगबगी खोंजंग असि मखाताना अदुमक चथखिगनी हाइना फोंदोखी इजराइल की पार्लियामेंट की स्पीकर मोहम्मद बघर गालिबान हाई इजरायली प्राइम मिनिस्टर बेंजामिन नेतान्याहू पुनिंग पेलहननबा होटनबदा ट्रम्पना वेस्ट एशिया दा लेबा मियामबु अवाबा ताहननबा थौरांग कया लौखटलकले फेब्रुवारी 19 दा हौखिबा लानासिना मरम ओइरगा मफम कयादा साउना अमांग अता थोनखिबगा लोइनना US अमदी इजराइल की लानमीसिंगना ऑपरेशन इपिक फ्यूरी चथदना ईरान की न्यूक्लियर फैसिलिटी अमसोंग मिलिटरी इंस्टॉलेशन सिंगदा नोंथक्तगी अटैक चथखि